US की अनौब प्रेसिडेंट डोनाल्ड ट्रम्प ख्वाइदगी चाउब माइथीबा अमा नंख्रे 47 US प्रेसिडेंट ओइना डोनाल्ड ट्रम्प अनौब लेंगाक सेमदुना माकी 2.0 की लेंगा असि हेक लाकपगी अहानबा ओइना वासक लोब नुमित असिदा एक्जीक्यूटिव ऑर्डर चनी हेना साइन तौदुना बाइडेन न मसी गुमसी तौरुमगनी हाइबा थाजदे हाइबा वफम असि मिया मांगदु यामना चाउना फोंदोक्तुना थबक अदुकी मतिक यामना यांगना तौबा हौरकी ट्रम्प की माइकई एक्जीक्यूटिव ऑर्डर अनौब कया पुसिलक्तुना हाना चनरंबा US की ओइना लेरंबा सिस्टम कया सिंदोकनबगीदमक्ता याथंग पीकी मकोइसिंग अदुगी मनुंगदा हौजिक कया यामना कन्ना पाक सन्न चथरी ट्रम्प पीकीब ऑर्डर सिंग अदुगी मनुंगदा US हाइरिबा कंट्री असिगी कॉन्स्टिट्यूशन पीरिबा रूल की मतुंग इन्ना US की सोल कनागुंबा अंगांग अमा पोकपा तारगदी हाइरिबा अंगांग अदु US सिटीजन ओइगदबनी हाइना लेरिबा रूल अदुबु सेमदोकनबगीदमक्ता ट्रम्प की माइकईदिगी होनरुबा खोंगथांग अदु USA की कोर्ट की माइकईदिगी अथिंगबा थमजिंदुना थमख्रे हौजिक इहान हानबसिदी ट्रम्प हेक लाखिबगा माकी लेंगा की माइकईदिगी एक्जीक्यूटिव ऑर्डर्स कया आमा पोरक्तुना हाना चंदरंबा US की सिस्टम कया आमा हौजिक कन्न सेमदोकनलिबा असिगी मतांगदा येंगबिनसी इहान हानबदा ट्रम्प हेक लाखिबगा हौजिक US की ओइना इलीगल इमिग्रेंट सिंगी ओइना लेरिबा क्राइसिस असिबु थेंगननबगीदमक्ता नेशनल इमरजेंसी फाउबा लाउथोक्तुना US की साउदर्न थंगबा बॉर्डर मेक्सिको गा थंगनरिबा मफमसिंग असिदा लानमी लिसिंग अहुमलोम थाजिंदुना हौजिक असि अदुकी मति यामना कनबा क्रैकडाउन हौख्रे नौना संसिलग्लिबा इलीगल इमिग्रेंट सिंग असिबु थिंगदुना फादुना तांतोखिबा बॉर्डर की ओइबा ngamkai असिबु यामना चेक्सिना येंगसिनबा अमसुंग हानादगी हौना मफम क्याम चंगसिनदुना लोतुना लेरंबा इलीगल ओइबा इमिग्रेंट सिंग असिबु थीदुना मकोइबु सक खंगदोक्तुना डिपोर्ट तौबगी प्रोसेस असि यामना कन्ना चंगसिल्ली हौजिक अदुकी मतिक यामलबा मियोइ क्याम US की माइकईदिगी डिपोर्ट तौबा हौरक्ले डोनाल्ड ट्रम्प की माइकईदिगी हंदक लौखलक्लिबा खोंगथांग असि USA की हिस्ट्रीदा ख्वाइदिगी यामना चावबा डिपोर्टेशन की ओइबा प्रोसेस अमा ओइगिदौरी डोनाल्ड ट्रम्प की मसीगी खोंगथांग असिदा यानिंगदबा मियोइ क्या अमसु थोरक्ली कंट्री असिदगी डिपोर्ट तौखिदबा मियोइसिंगी माइकईदिगिसु पेंदबगी खोलाउ कया अमा अतोपा मियोइसिंगी माइकईदिगिसु लॉसूट कया अमा फाइल तौदुना मसिबु थिंगनबगीदमक्ता होनबसु अदुमक लेप्तबा नत्ते मथंगदना हौजिक लेरिबा USA हाइरिबा कंट्री असिगी मिलिटरीदा जेंडर अनिखक लेगिनी US मिलिटरी जॉइन तौगे हाइबा तारगदी नुपा नत्रगना नुपी हाइरिबा जेंडर अनिसिगी मनुंग ओइगिदमनी मरक सारकता लेबसिंग US की मिलिटरी जॉइन तौबा यारो हाइबा वफम असि डोनाल्ड ट्रम्प की माइकईदगी यामना क्लियर ओइना फोंदोक्रे मसिदा सुनतना माकी माइकईदगी हौजिक USA दा कल्चर अमगुमना जेंडर असि मसा मसाना आइडेंटिफाई पंगतौगा तौजबगी ओइबा चटनबी असि मथोंग मरम खंगलक्तबा असिबु थिंगनबगीदमक्ता मसिबु कंट्रोल तौनबगी वफम सु फोंदोक्ली ख्वाइदगी मरु ओइदा नुपीसिंगी ओइबा स्पोर्ट नुपासिंगना नुपीनी हाइदुना आइडेंटिफाई तौरबा मतुंगदा याउसिल्लिबा असि यारोय हाइबा वाफम असि यामना सेंगना फोंदोक्ली मथंग असिना हौजिक लेरिबा डोनाल्ड ट्रम्प 2.0 की ओइरिबा रिपब्लिकन की ओइबा लेंगा असिगी ओइबा यामना चाव सेटबैक अमा ओइरिबा US सिटीजन बर्थ राइट की ओइबा इशू असि अमुक यिंगमिनसी USA हाइरिबा कंट्री असिगी ओइना लेरिबा कॉन्स्टिट्यूशन की मतुंग इन अखोइन अमेरिका नत्रगना USA हाइना खंगनरिबा कंट्री असिगी लेमाइदा नत्रगना लेबा असिगी ओइना लेरिबा लेंगा की ओइबा जुरिसडिक्शन की ओइबा मफम अमा हेक्ता कनागुंबा अंगांग अमा पोकपा तारगदी हाइरिबा अंगांग अदु पोकपदगी हौना US की सिटीजन अमा ओइबगी बर्थ राइट अदु पीरी हाइरिबा लो असि कोल्ड वार की मतमदा US कॉन्स्टिट्यूशन की ओइबा 14th अमेंडमेंट दा मतम अदुगी ओइना लेरमलिबा सिविल वार अदु लोइख्रबा मतुंगदा USA हाइरिबा कंट्री असिबु चाउखटपा लंबी अमदा पुनसिनदुना पुन्ना लेबिनबा यानबगीदमक्ता मतम अमदा यूरोपियन वाइट पीपल सिंगी माइकईदगी स्लेव ओइना पोरखिबा अफ्रीकन ब्लैक मियोइसिंग अमसु फ्री ओइना लेरिबा ब्लैक अफ्रीकन अमेरिकन सिंग असिसि याउना USA की ओइबा नेशनलिज्म की ओइबा अपुन मसक्तम अमा सागतनबगीदमक्ता फोरखिबा लो अमा खंगनी US कॉन्स्टिट्यूशन की 14th अमेंडमेंट दा याउरिबा लो असिगी मतुकिना कनागुंबा मियोइ अमा हेकना US की सिटीजन ओइबा ओइदबा करंबा मखल की वीजा पाइबा पाइदबा वाफम असि करिमत थीदना करिगुंबा अंगांग अमना US की सोइल दा नत्रगना US की जुरिसडिक्शन की मनुंगदा पोकपा तारगदी हाइरिबा अंगांग अदु पोकपदगी US सिटीजन अमा ओइनबगी राइट अदु पीरिबनी USA हाइरिबा कंट्री असिना कैपिटलिस्ट इकोनॉमी अमगा लोइनना अदुकी मति यामना एडवांस ओइबा सुपर पावर कंट्री अमा ओइना लाक्तुना लेबदसु नुंगाइबा अमसुंग करिगुंबा थबा अमा तौबा मतमदा अपॉर्चुनिटी वातबा अदुकी मति यामना चावबा इकोनॉमी अमा एसेस तौबा ngambasina maram oiduna malemgi atopa mafamda leiramba miyoi kaya ama US tabu leiba fangjarabadi haiduna US ki citizen asibu oidabagi damakta lepa leitana honaduna lakli masida India hairiba country asidagi haurakhiba Indian citizen sing asina US onabagi damakta honaba asisu rate aduki matik yamna wanglibani matang asidani Donald Trump na mahaki anisuba tam oina 47 US president hek oirakpaga mahaki lenga ki maikei degi US ki oina leiramniba rule asibu semdoktuna
ꯍꯥꯟꯅꯗꯤ ꯌꯨꯑꯦꯁꯀꯤ ꯁꯣꯏꯜꯗ ꯅꯠꯇ꯭ꯔꯒꯅ ꯌꯨꯑꯦꯁꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕꯒꯤ ꯕꯥꯔꯠ ꯔꯥꯏꯠ ꯐꯪꯉꯝꯕ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥ ꯑꯗꯨ ꯌꯨꯑꯦꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨ ꯌꯨꯑꯦꯁꯀꯤ ꯒ꯭ꯔꯤꯟ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯈꯛꯇꯅ ꯌꯨꯑꯦꯁꯇ ꯄꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯌꯨꯑꯦꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯐꯪꯂꯤꯕ ꯕꯥꯔꯠ ꯔꯥꯏꯠ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 20 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 20 ꯑꯁꯤꯕꯨ ꯌꯨꯑꯦꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯕꯨ ꯕꯥꯔꯠ ꯔꯥꯏꯠ ꯐꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯣꯛꯍꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯔꯤꯄꯣꯔꯠ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯨꯑꯦꯁ ꯁꯤꯇꯤꯖꯦꯟ ꯇꯪꯕꯨ ꯑꯣꯏꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯥ ꯁꯨꯗ꯭ꯔꯤꯕ ꯃꯇꯝ ꯁꯨꯗ꯭ꯔꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯗꯣꯛꯇꯔꯁꯤꯡꯗ ꯇꯥꯟꯅꯗꯨꯅ ꯂꯦꯟꯗꯨꯅ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯂꯥꯛꯅꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯁꯕꯥꯛ ꯐꯥꯛꯅ ꯄꯥꯎꯗ ꯑꯗꯨꯃꯛ ꯌꯥꯎꯔꯛꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯣꯏꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯌꯨꯑꯦꯁꯀꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯃꯁꯤꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯁꯨꯠ ꯀꯌꯥ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯌꯨꯑꯦꯁꯀꯤ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯨ ꯇꯧꯔꯛꯂꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯨꯜ ꯑꯗꯨꯒ ꯌꯥꯅꯗꯕꯅꯤꯅ ꯃꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯗꯦ꯫ ꯃꯁꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯕꯨ ꯑꯦꯃꯦꯟ ꯇꯧꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯔꯛꯂꯤꯕ ꯖꯖ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯔꯤꯄꯕ꯭ꯂꯤꯀꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯝꯕ ꯔꯣꯅꯥꯜꯗ ꯔꯤꯒꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄꯣꯏꯟꯠ ꯇꯧꯔꯝꯕ ꯖꯖ ꯑꯃꯈꯛꯅꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯣꯔꯠꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯇꯪꯒꯤ ꯑꯣꯏꯅꯁꯨ ꯊꯤꯡꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯍꯦꯛꯇ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯦꯠ 20 ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯣꯛꯍꯧꯗꯨꯅ ꯌꯨꯑꯦꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯅꯦ ꯇꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯛꯁꯤꯀꯣꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯕꯣꯔꯗꯔ ꯋꯥꯡꯃꯗ ꯊꯤꯟꯗꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯤꯟꯗꯣꯛꯄꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯄꯣꯔꯇꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯅ ꯌꯨꯑꯦꯁꯇ ꯂꯩꯁꯤꯜꯂꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯑꯗꯨꯃꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯅꯧꯕ 2.0ꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯅꯧꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯥꯟꯅ ꯇꯥꯔꯝꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ꯫